आकाशवाणी इम्फाल Ngangom Kiran pau pajari ahanbada maruoiba pau Ningol Chakaubaga mari lenana ngasi nifumanga suba sahi gi ngagi mela amadi athoi ahen changdumnaba pangthokre Fisheries Mantri Haikam Dingona Hari mamangda leramanga gi pothokta gi hojik metric ton 13 hena puthoktuna punna metric ton 13 yaure Ningol Chakaubaga thorum hayang pangthoklagani Rajyapalam su Mukhyamantri yauna lusingba kayane yaifa paujel pirakli Haksel Mantri Dr. Sapam Ranjan Hairi, Mioiba Amo Oina Masagi Nat Amasung Chanabi Sing Kangbaibasi, Yamna Muktangai Fade, Amasung. Pradhan Mantri Narendra Modi Amasung Grace ki Pradhan Mantri Kyriakos Mitsotakis na Lebak Anigi Mari Hena Chachin Hana Bawari Shanakray. Ningol Chakaubaga mari lenana ngasi Imphal East ki hapta kangjibungda nifumanga suba sahi gi ngagi mela amasung athoi ahen changdumnaba pangthokre ngagi mela adu hogdokpagi thoromda saruk yaraduna Rajya Sabha ki MP Maharashtra Leshamba Sana Jawbuna hai aikoi gi oiba tangai phadaba thorom sing mahuksa ku madumak pangthoksi adumoinamak haujuk oriba Manipuri gi phibam asi yenglaga ka henna hedoi herau kana thorom sing pangthokpadi chumde nga haibasi mitai singi oinadi pokpudagi siwa phawgi manungda pangthokpa thorom singda tangai phadana sango polam amani Manipur nga gi pothok hengat hananabagi pandamda laikai singda miyamgi oiba chu pukri thamduna maduda nga yokpasu chauna kanagani Honorable Prime Minister na adukoi Honorable Chief Minister na akogi nga yokpagi thabolako pireise ai masi ubana ne dumana thamjani ari banga singse samna habi kogi saring pengba ngaton ngahau masi khara hena chumla ki ngaton amaka ubadu natab adigi pengba amaka ubadu natab kamai ton masi kogi miyamda mapung phana piba ngamgdagi haibagi mari renaba department fishery na su adu koi miyam na su masida kai tawu yage se ko kona milabam sang Thoromadu saruk yakiba Rajagi Fisheries Mantri Haikam Dingon Hai Bibag asina kanno honabadagi Manipur ngagi pothok metric ton 13 puthok pangamle masi hanadi metric ton 19 tamuk puthok lamani mahak na hai Manipur hojik sahi amada nga metric ton 19 darkar oi mamangda raja sigidamak ahen mangagi pothok sing mapandagi layubda sahi de lupa koti chanirong charing toromba du hojikti singthaningai oina hanthan mangamle Mantri na hai Bharat ki manungda Manipur asi nga masa puthokpada mangjil thaba rajya ma orekli Myanmar amadi Bangladesh na chingbulaibak sindagi rajya asida mutluraba meitai sharengi masa sing yamna wana puraktuna yoknaram ki aduba hojikti Manipur da meitai sharengi masa puthoktuna paksana yokpangamle masigi mathakta Manipur gi tangnabi yalhonga sing khabak amasung ngatona singbasu hanadagi sang hena puthokpangamle Prime Minister Matchaya Sampada Yojana ki kanaba ningthina lauduna ngagi pothok hengat hanaba honari masida nga yokliba miyosing amadi miyamna mateng pangbinaba mantrina appeal tawki Koi fishery department aduga fish farmers mayam kanno honabadagi tawrakanda hojik oireiba kogi figure se hojik 35000 to 36000 metric ton se koi state ki oina koi puthokko ngamme haidna I mayam da masigi ai announce tawjana buduni ana sidagi hena puthongna ba koi hena kanna su honari masi koi fishery department ki asoba achievement ni haidna thamdani aduga yamna striking oiba kaino ma hai taragadi koi fishery department ki hai taragadi koi Manipur da hana mangoraba mutloraba se khudam oina hajaraba maitai sare khabak adagi ngaton ari atop indigenous fishes mayam andaki mela se da koi puthokanda Manipur gi prajamyan da phangba masi koi fishery department ki asoba achievement ni asigumba yamna maru fish mela se asi mapung phan bagi makta ai haninga litana Manipur prajamyan bu thagat phongdok che Mama mappa mabung mokpa masung mayum panikrebi ningol singi marakta nungsi sanabagi mari hena chachil haliba ningol Chakaubaga thorom hayang pangthok lagani Sahi khudingi hiyangai ginini panmanumita pangthokpa mitai singi fajaraba ningol Chakaubaga kumai asi hojikti atopa phurup sing yauna paksana pangthokna duna kanglup phurup ki khenaba leitana pangthokpa fajaraba kumai ama oirakli Ningol Chakaubaga lakpada Rajyapal Lakshman Prasad Acharya Mukhyamantri Nongthomam Biren amasung lusingba kayana yaifa paujal pirakli Rajyapal ki paujal da hai kumai asina lakpada mayum pankrebi ningol oibisingi mafamda yaifa paujal pijari ningol Chakaubaga lakpada ningol oibising amasung mabung mokpa singi marakta nungsibagi mari hena chachilhanbata natana kanglup kayana punchinduna laiminariba Manipuri khunaida shanti amasung sakhutpagi ithil hena piba oirasanu
मुख्यमंत्री नोंगथोम बीरेन सिंह पीवा पाउजल लहाई निंगोल चाकौबसी मबुंग मौपा अमसुंग मसी मसल सिंह मरक्त लैनरिब मरिबु हेन चसिल हलिब फजरब कुमई अमनी कुमई असिना लाकपदा राज्यसिदा अमतोयबगी वाखलोन हेन संदोक्तुना कांगलुप फुरुक खुदिंगमक्की मरक्ता अमतोयना पुनसिनबा ngamba ओइरसनु मणिपुर विधानसभा के अध्यक्ष थोक्सम सैत्यव्रतन पीवा पाउजल लहाई निंगोल चाकौबना लाकपदा नुपी ओइबिसिंगना इमुंग मनुंगदा लौरिबा थौदांगसिंगबु नहोंगना निंगसिंगबगा लोइनना इकाई खुमनबा उडली कुमई असिना लाकपदा ममा मपा मबुंग मौपासिंगा निंगोल ओइबिसिंगी लैनरिबा मरी हेन चसिनबा ओइरसनु मणिपुर विधानसभा के उपाध्यक्ष के रविंद्रनाथ पीवा पाउजल लहाई कुमई असिना लाकपदा नुंगाइबा चाखुटपा मदि शांति लेबा लमदम अमा पुरकपा ओइरसनु शिक्षा मंत्री थौनागजुम बसंत कुमार महाकी पाउजल दहाई निंगोल चाकौबगी थोरमदा युम पानख्रबी निंगोल सिंगना मयुमदा लाक्तुना ममा मपा मबुंग मौपा सिंग हराउना सामिन थकमिनदुना मपा मचा मसिन मनाव ओइबगी मरी नहोंगना निंगसिंगहली कुमई असिना कांगलुप फुरुप सिंगी मनुंगदा अमसुंग इमुंग खुदिंगमक्ता नुंगाइबा चाखुटपा मसुंग शांति पुरकपा ओइरसनु सोशल वेलफेयर मंत्री हाइखाम दिंगोन पीवा पाउजल हाई हौजिकी लुरब तानफम मसिदा कुमई असिना लाकपदा इंगथब तपथब मसुंग कांगलुप मसलगी मरक्ता नुंगसी चानबगा लोइनना हेन फब मणिपुर अमा पुरकपा ओइरसनु रूरल डेवलपमेंट एंड पंचायती राज मंत्री युमनाम खेमचान पीवा पाउजल हाई कुमई असिना लाकपदा राज्यसिदा इंग तप मसुंग नुंगसी चानब हेन पुरकपा ओइरसनु वाटर रिसोर्सेस मंत्री अवांगबुंग नियमायना पीवा पाउजल हाई कुमई असिना लाकपदा अमना ngang amana tanaduna amana amabu mateng pangnaduna shanti amasung sakhut palamda mama purakpa oirasanu BJP lusingba masung hanagi kendra gi rajya mantri Dr. R.K. Ranjan Singh nasu ningol sakau bugamari lenana ningol oibisingi mafamda yaifa paujal pirakli Manipur Pradesh Congress Committee की President Kaisam Megachandra nasu ningol sakau bugamari lenana ningol oibisingi mafamda yaifa paujal pirakli Janata Dal United Shiva Sena Manipur Pradesh Lok Janashakti Party Ram Bilas Paswan Manipur Human Rights Commission की hanagi member Ngangbam Nongyai Itano Heritage Council Amuko MSco Maipak Ningthau Committee na singmanasu ningol sakau buna lakpada ningol singda yaifa paujal pirakli Jiribam के Deputy Commissioner Krishna Kumar के मियंग मखादा निंगोल साको बुगमरी लेना आहान बटांका की ओइना रिलीफ कैंप सिंगदा निंगथम खुदोल तंबगी थोरमा मंगसी पांगथोक्रे थोरमदुदा बोरो बेक्रागी SDC मोइरांग तम देवानंद याउना मकोक थोंबा ऑफिशियल कया सरुक याकी पाउगी मरक थना अतेनो ब्रेक अमा NABH Phanglaba AOI Babina Specialty Hospital Asida Medical Surgical Radiation Oncology Nuclear Medicine Lying Bagi Khudong Chaba Vizari State Asida Ahanba Oina Thyroid Cancer Gi Iodine Therapy Haubaga Loinana Cancer Khangdok Naba PET CT Scan Leiraba Hospital Ni CMHT PMJOY Card Paiba Amasung Government Employee Singisu Lying Bada Khudong Chaba Vizari Dr. Singna Tumor Board Phamduna Anaba Singi Lying Da Chawna Mating Pangli Akupamarol Gidamak AOI Babina Specialty Hospital Sajiva Jail Road Kabaisoi Imphal East Tanabio Tabiriba Pawasi Akaswani Imphal Dagini Mitai singi pokpa luhongba masung korong nongaba ki thorum singi matangda namit tara mangani chumna pangtokadaba Rich Deep Passions ki workshop ngasi haying khongban ufong yungpham dalaiba lining thau sanam hai ki sanglena pangtokrai Thoromado the Saruk Yaraduna Haxel Masung Yaifu Imphal Mantri Dr. Sapam Ranjan Nahai Mioiba Amo Oina Masagi Nat Masung Sanibising Kang Baibasi Yam Namak Tangai Fadaba Mani Globalization Masung Singnaba Kayana Pik Talaba Male Masida Apiku Purup Sing Sana launched Kaya Mangshilapiki Tong Toina Tokli Kanglu Purup Singi Marakta Tongan Tongan Lining Chatpa Mio Singi Demographic Imbalance Sama Lairabra Hibasisu Tijin Batangai Fade Aina ngasi aigi wafam ama thamjaring akoina chatsariba different communities me amna chachariba cultures siziga demography ga mi masingziga kari relation leige habise akoi kupna naina ba mathau tabra in khanse akoi manipur gi oina example loba kanjida akoi gi demography se kamaina leige whether demography is imbalance oirabra akoi kupna naina ba mathau tabra in khanse because demography and culture yamna mari leina report ama lei hazari oda hayeng ningol chago bala kos da ai pipe na maktu ningol punna makta aya ke site tegi eba pausel pizari Jiribamda Manipur Police ke sub inspector ama constable amana nongmaina kaptuna hatkre thodo asing ase ayuk
Jiribanggi Mongbung Khulda Miyoi Amagi Sangwaida Tokibani, Mapamuda Khulngak Senbagi Matok Toribe Asayadu, Mahaka Punna Leminaba Constable Amana, Nomina Captain Hatkibani Hari, Thodosi the Chanariba Constable of the Police na Fare, Thodok Topumda, Jiribangi SP, K.S. Robinson Laktuni Yangsinki, Thodosi Matana Police na K.S. Malakotuna, Makatana Tijili. Mi Purukpa Masung Lut Tokibagi Todokpu Yaning the Fondokuna Naga People's Organization na Nasi Numidangaram Pung Maridagi Kaukiba, Pung Kunmarigi shut down na National Highway 2 Imphal Dimapur Lambi Senapati area da Gari Chathok Chasinda Chaun Akaiba Tokle. Aikogi Senapati Paumina Hai, Thodo Adu the Senariba Kangup Natragami Singna, Matik Sabu Kongtangamata Lokalaktabadagi, shut down Gi Kongjangasi Sangsilakibani. Irengbam Saurengi Homputare Chubamapok Common Thormasi, Manipur University Auditorium Hall the Pangtokre, Thormadu the Wangang Bada, Irengbam Sauren Memorial Trust President, Irengbam Bilasini Nahai, Landamasigi Yelhomi Singna, Mamalebak Nungsibagi, Sub Manabuakal Lairaba Matamda, Manipurgi Integrity Kahindana Tamangangani. Thormadu the Manipur University Hanagi Professor and Joy Kumar, Lamlang Huppi Chote Biles Kiship, Thau Jatra Chote, Kabu Union, Manipur President Dr. Hira Kabu Yauna, Tongan Ton Kangup Kagilu Singh Sarukyaki. Kendra ki Culture Mantraloy ki Eastern Zonal Culture and Center Kolkata gi Guru Sisya Parampara Lisingani Kunmari Kunmanga gi scheme makada ngasi Imphal West ki Lamboy Khonang Khongda laiba Progressive Artist Laboratory ki Auditorium da tha tarukchum na chathagadaba Traditional Dance Costume Making ki Training ngasi dagi hokre Guru Laishram Sarat Kumar Singh makada pangthokadaba training adu hokdokpagi thorumda Progressive Artist Laboratory ki Director Namerapam Tiken Yauna Sangnarba mi kya sarukyaki haireba training asi moirang khom makha loklau bungda makha tana chathagani hairi Sahi asi ke July 13 ki hokduna thahum chumna satharakiba yoga training program asi Kaksing Mayai Laikai Community Hall loisin kre training program asi Kaksing District Yogasan Sports Association amasung District Yoga Training and Research Association anina punna sinbani training program asi da nupa amasung nupi punna trainee marputara mangana saruk yari National Oral Health Program National Health Mission Manipur ki makhada nomigaibo Oral Health Camp ama ngasi Sandel gi Indoor Stadium da pangthokre camp adu da myoi Homputara hena layengki Sahi asi January amada lilongching yawda thokiba thodok amagi matangda semkiba JSC ga sarkar gi yanaki wapam sing thabak ton thorokpagi damak JSC asina Mukhyamantri Nongthom Birenbu thagatpa phongdokre Manipur Youth League Mayol ga han mapok kumon thorong asi Imphal ki kaibide leiba Yaibiland Children Home amasung Kongbada leiba Senior Citizens Home da pangthokre Akaswani Imphal gi pau tabiri Pradhanmantri Narendra Modi amasung Greece ki Pradhanmantri Kyriakos Mitsotakis na lebak ani gi mari hena sasin hanaba phongdok nakre telephone wari sanaba madalu singbani na malengwe wapam sing lamdam lamdage wapam singi matang da kupna khanani nakki hawjik sanaba gi pau Naorem Victor dagi National Sports University Imphal na sinduna numit mangani chupna chatharakpa nupigi East Zone Inter-University Football Tournament ki ngasi kumalampakta sanakiba match ta NSU na DM University bu panjal ahum sinoda thoikre tournament asigi atopa match amada Tripura University na Nagaland University bu panjal nipan sinoda amasung Dr. Syama Prasad Mukherjee University na Manipur University bu panjal amasinoda thoikre ADC Chandel Second Division Football League lisingani kunmarigi ngasi sanakiba match ta Chakpi Karong YC na Chandel Christian YC bu panjal mari amada thoikre Kha Manipur College Kakching na sinduna pangthokpa A Pratap Memorial Singha Memorial Manipur University Inter-College Football Tournament ki ngasi sanakiba match ta Kha Manipur College na Kakching Khuno College bu panjal ahum sinoda thoikre Walida Wabagai Kangsang da chathariba humputaruk suba Sar Churchan Singha KCSI CBE Memorial League Kam Knockout Open Kang Tournament ki ngasi sanakiba match ta Nambol na Klasa B Kainobu panjal tarataruk mapan da thoikre Mga suba MNCA Under 16 Boys Naorem Razningthau Singha Memorial Trophy lisingani kunmari kunmanga cricket tournament ki ngasi sanakiba match ta AMCA Thobal na RULE Maitrambu wicket tareta maithiba pikre atopa match amada KSDO Kyamgaina CDCC Sagolban Salam Laikaibu run chani tarada thoikre Kiran Aroi badamaru pau amohanna Ningol Sako Ugamari Lena Sinifu Mga Suba Chahi Ngagi Mela Amadi Atoi Ahen Sangdam Nava Pangthokre
फिशरीज मंत्री हाइखाम दिंगोन हाइरी ममांग द लेरम मंगा की पोथोक्तगी हौजिक मेट्रिक टन 13 हेन पुथोक्तुना पुन्न मेट्रिक टन 53 यौरे निंगोल साखोबगी थोरम हयंग पांगथोक्लगनी राज्यपाल अमसुंग मुख्यमंत्री यावना लुसिंगबा कयाना याफु पाउजल पिरकली हक्सेल मंत्री डॉक्टर सपम रंजन हाइरी मियोइबा अमो ओइना मसागी नाट अमसुंग सनबिसिंग खंगबाइबसी यामनमक तंगाई फदे अमसुंग प्रधानमंत्री नरेंद्र मोदी अमसुंग ग्रीस की प्रधानमंत्री किरियाकोस मिसोटाकिसना लेबाक अनिगी मरी हेना चचन हनबा वारी सानखरे पाउ लोइजरी।